ꯃꯥꯡꯗ ꯐꯝꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯐꯤꯐꯥ ꯑꯟꯗꯔ 17 ꯋꯥꯔꯜ ꯀꯞꯇ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯒꯣꯜ ꯑꯍꯥꯟꯕ ꯆꯟꯕꯗ ꯀꯔꯣ 9 ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯃꯦꯗꯤꯌꯥꯁꯤꯡ ꯃꯅꯤꯄꯨꯔꯁꯤꯡꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯃꯣꯂꯤꯀꯨꯟꯅ ꯍꯪꯕꯤꯔꯤꯕ ꯑꯗꯨ ꯃꯥꯡꯗ ꯐꯝꯕꯤꯔꯛꯑꯦ ꯄꯥꯕꯨꯡꯁꯤꯒ ꯎꯅꯕ ꯇꯥꯟꯖꯥ ꯐꯪꯕꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡꯅ ꯃꯌꯥꯝꯅꯗꯤ ꯈꯪꯉꯦ ꯑꯩꯈꯣꯏꯒꯤ ꯀꯔꯣ 9 ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯒꯣꯜ ꯆꯟꯕꯗ ꯄꯤꯒꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯑꯗꯨ ꯁꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯐꯥꯎꯕ ꯍꯪꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯣ ꯄꯥꯕꯨꯡꯅ ꯁꯤꯗ ꯃꯦꯗꯤꯌꯥꯗ ꯊꯣꯛꯑꯀꯥꯟꯗ ꯑꯩ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯒꯅꯤ ꯊꯣꯛꯂꯛꯑꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯒꯣꯜ ꯆꯟꯕꯁꯦ ꯃꯃꯥꯡ ꯉꯔꯥꯡꯒꯤ ꯖꯦꯛꯁꯟꯅ ꯆꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅꯀꯣ ꯁꯤꯗ ꯄꯥꯕꯨꯡꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯟꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯄꯤꯒꯗꯣꯔꯤꯕ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝꯇꯪ ꯊꯝꯕꯤꯌꯨ ꯀ꯭ꯔꯣꯔ 9ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯁꯇꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯁꯁꯤꯗꯒꯤ ꯁꯤꯗꯒꯤ ꯍꯦꯟꯒꯠꯂꯛꯄꯁꯨ ꯌꯥꯏ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤ ꯀ꯭ꯔꯣꯔ 5ꯅ ꯏꯚ꯭ꯔꯤ ꯄ꯭ꯂꯦꯌꯔ ꯑꯣꯐ ꯏꯟꯗꯤꯌꯥ 21 ꯁꯤꯒꯤ ꯀ꯭ꯔꯣꯔ 5 ꯑꯃ ꯅꯍꯥꯟ ꯑꯩꯅ ꯃꯦꯗꯤꯌꯥꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯂꯤ ꯑꯩꯅ ꯍꯥꯏꯈꯤꯕꯁꯦ ꯑꯗꯒꯤ ꯑꯃꯅ ꯀꯣꯔꯁꯁꯤꯡ ꯑꯃꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤꯅ ꯈꯟꯅꯔꯒ ꯂꯦꯞꯀꯅꯦꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯃꯛꯁꯨ ꯁꯤꯗ ꯂꯣꯏ ꯍꯥꯏꯕꯤꯔꯛꯑꯣ ꯍꯪꯕꯤꯔꯛꯑꯣ ꯄꯥꯕꯨꯡ ꯍꯧꯖꯤꯛꯀꯤ ꯖꯦꯛꯁꯟꯗ ꯀꯔꯣ 9ꯁꯦ ꯁꯣꯏꯗꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯥꯎꯕ ꯄꯤꯕꯒꯅꯤ ꯍꯥꯏꯕ ꯄꯥꯕꯨꯡꯒꯤ ꯆꯞ ꯆꯥꯕ ꯊꯥꯖꯕꯅꯦꯕ ꯊꯝꯕꯤꯔꯤꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯄꯥꯕꯨꯡꯅ ꯄꯤꯕꯤꯒꯗꯣꯔꯤꯁꯦ ꯅꯠꯇ꯭ꯔꯒ ꯑꯩꯅꯅꯤ ꯄꯤꯒꯗꯣꯔꯤꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯔꯤꯁꯣꯔꯁ ꯄꯤꯅꯕꯗꯨꯗꯣ ꯑꯗꯨꯒꯤ ꯁ꯭ꯀꯤꯝꯗꯨꯗꯤ ꯃꯗꯨꯗꯤ ꯁꯤꯗ ꯑꯩꯅ ꯄ꯭ꯔꯦꯁꯁꯤꯡꯁꯤꯗ ꯄꯥꯏ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯌꯥꯗꯕ ꯍꯥꯏꯕꯗꯤ ꯑꯔꯣꯟꯕ ꯅꯠꯇꯦ ꯑꯐꯣꯡꯕ ꯄꯩꯁꯥꯅꯤ ꯑꯗꯨꯕꯨ ꯁꯤꯗ ꯍꯥꯏꯕꯗ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯒ ꯀꯩꯅꯣꯁꯤꯡꯅ ꯄ꯭ꯂꯦꯌꯔꯁꯤꯡꯅ 5 ꯀ꯭ꯔꯣꯔ ꯑꯗꯒꯤ ꯋꯤꯠ 1 ꯃꯥꯔꯨꯇꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯀꯥꯔ ꯑꯃꯃꯝ ꯄꯤꯒꯗꯣꯏꯅꯤ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯂꯥꯏꯔꯕ ꯃꯌꯥꯝꯁꯤꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯑꯋꯥꯕ ꯃꯌꯥꯝꯁꯤꯅ ꯇꯧꯕꯗ ꯉꯁꯤ ꯐꯥꯎꯕ ꯇꯧꯗꯕꯁꯤꯗ ꯑꯩꯈꯣꯏ BJPꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯇꯧꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯀꯗꯣꯏꯁꯦ ꯄꯩꯁꯥ ꯈꯒꯗꯜꯂꯤ ꯃꯦꯝꯕꯔ ꯃꯁꯤꯡ ꯌꯥꯝꯕꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯩꯒꯤ ꯃꯦꯝꯕꯔ ꯃꯁꯤꯡꯁꯤꯅꯤ ꯍꯣꯔꯦꯟ ꯃꯌꯥꯝ ꯀꯩꯅꯣꯗ ꯌꯦꯡꯕꯤꯌꯨ ꯏꯟꯇꯔꯅꯦꯠꯇ ꯒꯨꯂꯨꯔ ꯃꯣꯂꯤꯀꯨꯜ ꯁꯔꯃꯥꯒꯤ ꯀꯌꯥꯅꯣ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ 1055374663 1055374663 ꯁꯤ ꯍꯣꯔꯦꯟ ꯅꯝꯃꯒ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯍꯦꯛꯇ ꯈꯪꯕꯤꯔꯅꯤ ꯍꯧꯖꯤꯛꯁꯨ ꯌꯦꯡꯕꯤꯔꯒ ꯍꯦꯛꯇ ꯈꯪꯒꯅꯤ ꯋꯤꯗꯤꯟ ꯗ 1 or 2 minute ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯤꯁꯤ ꯑꯩꯈꯣꯏ ꯁꯥꯟꯅꯕꯗ ꯏꯟꯀꯔꯦꯖꯤꯡ ꯃꯌꯥꯝ ꯑꯃ ꯂꯥꯏꯔꯕ ꯃꯌꯥꯝꯁꯤꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏꯅ ꯈꯥꯡꯕ ꯉꯝꯃꯛꯇꯕꯁꯤ 1972ꯗꯒꯤ ꯑꯩꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯛꯄꯗꯒꯤ ꯃꯌꯥꯝ ꯂꯥꯏꯔꯕ ꯇꯥꯃꯣ ꯃꯩꯄꯥꯡꯅ ꯆꯠꯄ ꯉꯝꯗꯕ ꯐꯣꯔꯦꯟꯗ ꯑꯩꯅ ꯊꯥꯕ ꯃꯇꯝꯗꯨꯗ ꯃꯤꯁꯇꯔ ꯋꯥꯔꯜꯒꯤ ꯃꯌꯥꯝꯁꯤ ꯆꯥꯛꯇꯅ ꯂꯩꯔꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯥꯋꯔ ꯂꯥꯛꯑꯦ ꯑꯩꯒꯤ ꯁꯛꯇꯤ ꯂꯥꯛꯑꯦꯗꯅ ꯑꯩꯅ ꯇꯧꯖꯔꯤꯅꯤꯁꯦ ꯖꯁ ꯂꯥꯏꯛ ꯕꯤꯔꯦꯟꯒꯤ ꯁꯛꯇꯤ ꯂꯥꯛꯑꯦ ꯏꯕꯣꯕꯤ ꯁꯛꯇꯤ ꯃꯥꯡꯉꯦ ꯁꯨꯃꯥꯏꯅ ꯃꯣꯂꯤꯀꯨꯜꯒꯤꯁꯨ ꯁꯛꯇꯤ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯇꯧꯖꯔꯤꯅꯤ ꯂꯥꯏꯔꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯧꯖꯤꯛ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯁꯦ ꯁꯥꯟꯅꯕ ꯒꯣꯜ ꯑꯍꯥꯟꯕ ꯆꯟꯈꯤꯕ ꯖꯦꯛꯁꯟꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯄ꯭ꯂꯦꯌꯔ ꯑꯇꯩꯅ 5 crore every player ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯄꯤꯕꯤꯕꯒꯤꯗꯃꯛꯇ